Thaina mamangayda nongma numidang wairam amada Buddhana u makha amada phamduna lairami. Mahaki tunginbasingna magi akoibada phamduna lairami. Mafam aduda tilliba miyoising adu yamna ingna chikna harauna lairami. Adubu Buddhagi tunginbasing adugi marakta thawai yamna waba amadi yaurami. Mahaki awaba adu magi maithongda mami tarami. Thawai waraba Buddhagi tunginbaduna Buddhada hairaki oza. Ozana hayeng laikhidraba matungda sangsar-sigi awaba wakhal asibu kanana kokhangani. Aikhoina matau karamna isana isabu mangal phangjagani. Amamba wakhalbu karamna ngalhanba ngamgani. Karamna mangal phangba ngamgani. Tunginbagi wari adu taraga Buddhana momon noktuna mahaki wahang adu munna tarami. Aduga mahangna wari ama liba huraklami. Thaina mamangayda arapa khunggang amada lamkoiba nupa anikak laklami. Makhoi animak apikpa hotel amada pothaduna cha thakduna lairami. Numidang wairam yaurakpa matamda hotel adugi manakta thaumai yonba nupa ama thaumai mayam ama puduna laklami. Nupa aduna thaumai yonjari haiduna lauduna lairami. Ngasaigi lamkoiba nupa ani adugi manungdagi lamkoiba amadi thaumai yonba nupa adudagi thaumai ama lairami. Atoppa lamkoiba nupa adudi mahakti thaumai du lairamde paisa pamurami. Mahakti atoppa lamkoiba nupa aduna chatpada magi matung inge mahakti thaumai adu darkar leite khalami. Numit tasilaklami. Numit tasilakpa adudadi ahanba thaumai laikhiba lamkoiba nupa adudi magi thaumai adu chukhattuna mahaki khongchat adu makha tarami. Ani suba lamkoiba nupa adusu ahanba lamkoiba nupa adugi thaumai mangal adugi matung induna yamna nakna chatlami. Makhoi ani umang kaya phauduna chatlami. Makhoi ani na asum lakpada ahanba lamkoiba nupa aduna lambi ani phangba mafam ama yauraklami. Mahakti lambi amada chatkhirami. Mahaki matung induna lakliba ani suba lamkoiba nupa adudi ahanba nupa aduna chatliba lambi aduda chatpa pamlamde. Mahak lambi lamkhai aduda ngaihak wakhal khanduna lairami. Adubu mahakti lambi adu makhatana chatnaba thaumai yauramde. Maduna maram oiraga mahakti lambi adu makhatana chatpa ngamdre. Makhatana chatpa su ngamdre. Ahanba lamkoiba nupa adusu lapna chatkre. Haujikti mahak upai leitraduna umang aduda hauba upambi amagi mathakta kakhatuna ahingdu amambada kina lenba tarami. Wari asi liraga Buddha tuminna lairami aduga magi tunginbasing aduda munna yengduna lairami. Aduga mahangna makha tarai maram asinani aina nahakna sa asi nahaki thaumai oijau hairibasi. Nangi punsigi amamba lambi adu takpinaba kanadasu makha ponge khanganu. Nahaki lausing aduna nahaki lambi adu takjagadabani. Nahakpu mangal pibigadauribani. Kanagumbana nangonda lambi adu takpirakpadi yai adubu lambi adu chatkadauribadi nahak nasani. Asumna Buddhagi wari amadi wahaising adu taraba matungda Buddhada wahang hanglakhiba tunginbadu magi akibadu mangkhirami.